Manipur government na laganingdrabasu Delhi Commission for Women gi chief Swati Maliwal lisilaklay aibu thingbigano Swati Maliwal numit nini thangna na ezorn hanjin tawkhrabasu tha asigi kundagi haukiba parliament mifam nong mawalingai July 18 da nupi anida amot pathabaksing sathaki haibagi video viral oirakpaga loinana haujik phawbada leptriba Manipur gi lan manungda masagi ikai khumnaba manganbiraba nupi singa hakthengna unaningi haidakhe Delhi Commission for Women gi chief Swati Maliwal ge Manipur khongsatpu state laingakna ayaba piningdrabasu namduna lesilaklaga Imphal yaurakhrei mahakna Imphal airport ta hek kumtharakpaga phongdokiba wafamsingi manungda Manipur government na nupida sathaba amot pathabaksing mayok nakiba miyoisinga unaduna wari watai sage haibada permission piraktriba karigino haiduna wakathe adumoinamak haujik Manipur gi oiriba law and order gi phibam asi leiragasu mahakpu state asida chatnabagi pautak pirakhibani haike maram asina mahak ngarang mak Imphal da laknaba thaurang tawbagi matunginna mafam asida thunglakhibanai adubu Manipur laingaki maikeidage mahak lakpada ayaba pirakhidaba adubude nungaitaba phongdokhe mahakna hai Manipur government na ayangna state asida laknabagi warep lawkhiba adu amukhanna khanthabina bahaijarakhe adumoinamak aina hanjin khallaba matungda Manipur da laknabagi phirep lawkhibani haike mahakna chief minister N Biren ga ihan hanna unagani hainasu phongdokhibaga loinana lan asigi manungda nupida sathagiba amot pathabaksing mayok nakiba singi phibam yangsinbaga loinana makhoida counseling amasung logi oiba mateng phanganba pami haike maram asina ayangna Manipur da lakpada state government na thingnaba honabibagi mahutta ayangna adugumba nupi sing aduga unaduna wari watai saba phangnabage thaurang oina tawbiyo ayangna mafam asida lakliba si nupi ama oina laklibani hainasu phongdokhe aduga mahaki khongsat asi politics tawba lakpa nate haibaga loinana governor su unaningi haiba wafam phongdokhe